Chengei Ching Emoinu Thougal Lup Sinduna Ngasi Waithou Da Leiba Chengei Ching Goddess Emoinu Complex ta U-CHARA kaya THAJINKHRE U-CHARA thajinba aduga mari leinana pangthokpa thoramda Larinthau Sanamahi Temple Board ki Secretary Sandam Gandarajna athoiba mithunglen board asigi Vice President Janam Nabachandra Maitaina thoramapu Uttara Sanglen Sana Konungi Yaiskulakpa Retired Junior MCS Kaisham Raghumani Lilong Police Station gi OC and Subha Singh Amadi Chengei Ching Emoinu Thougal Lup Waithou gi President Wangkhem Ibocho Maitaina akhanaba mithunglen sing oina saruk yakhi Athoiba mithunglen gi warul pibada Sandam Gandarajna hai malem asida hauzik oiragliba mahausa gi fibam asi yamna nungnangningai oire chahi yankhai gi matungdagi malem asi kari fibam da oirakadage miyoiba Aikhoi leiba yagadoribra yaroidoribra haibasi khantaba matam oire fibam asida miyoiba jati aikhoi gi tungi mirol gi damakta aikhoi khudimakta U-CHARA sing thajinba mathau tare Landam asida leiriba laishang khudimakta U-CHARA thajinsi landam asigi itihas ka sagonariba yamna maruoiba mafam ama oiriba Chengei Ching Emoinu gi khumfam asi ngasi fawba sengatpa ngamdana leiriba sida landam asigi miyoi singda isagi ithaudangni khanbiduna mateng paminasi haina miyamna appeal tawki ayo sedikit buat apa kaitan sumber lain lagi yang kita ekor usaha di Thougal kena hai dua Thougal lagi hari ini itu itu yang jadi yang kayak gitu jadi itu lagi yang tua jiwa panba jiwa panba dia yang itu jadi yang kayak gitu sekitar kau lagi yang kita aja Tadi kita itu macam sudah itu tua kasih kerja habis itu semua kesan aduna barang ini yang sabun istri itu karena apa mereka tujuan ada tua habis bibit bagi anak sih itu benefit dan kalau bah juga itu mirun sini kalau berbagi sumbang ini juga itu mirun sini macam ini mirun itu mungkin isi kita license ada tu juga macam sahaja dan hari ini kita seperti sahaja isu yang lain aduga hari apa tu kita nak ada sini pani apa tu punna sigi Chengei Ching Emoinu Thougal Lup na silliba Emoinu imagi kon sanba sida roda manipur leiba any samstan ngati duwero ngati na tabuwero leiba department room aduga bagi minister education na amba hakta aiba saba ngamna lepaga leiba thingomse asi saba ngamna ba thuma thingomse ngamna kita makta amba hakta keba dikri